Manipuri Chief Minister N. Biren ngasi Mission Organic Value Chain Development for Northeastern Region Phase 3 amadi Pradhan Mantri Krishi Sinchai Yojana gi senthang makhada Department of Agriculture amadi Horticulture and Soil Conservation na Laumi Chaniga humfu tarukta upambi chara maru marang amadi water sprinkler sing yanthokre polam sing adu sanjen thongda leiba moma gi outlet ta pangthokpa achamba thoram amada Chief Minister N. Biren na district sing da khongsan nabagi damak flag off tawkhe thoram adu da Agriculture Minister O Lukhoi, Additional CS P. Vaipai, Momagi, Project Director K. Devdata, Amadi, Department ki makok thongba official kayana saruk yakhi. More the labor tongan ba community leaders singi makha the same kiba more COVID-19 task force na ngasi more kaithel da face mask uptana gari thorokpa amadi khongna lakpa miyoi singda fine na chingba lauduna wakhal taminabagi drive chathakre more police ki matenga loina na chathakiba drive aduda COVID-19 task force ki luchingba ama oiriba Saikhom Santosh na phongdokibada more COVID-19 task force na tha asigi tang amadagi chatharakhiba drive asigi saruk ama oina ngasi su more gi tongan mafam singda COVID-19 lai asigi niyam gi wangmada face mask sizinadaba miyoi sing police ki mateng yauraga drive chathakibani Hokiba tang kunma thoidagi miyam tin mafam kayada COVID-19 laichat asidagi kharadang oirabasu kopnabagi wakhalonda hand washing stand yanthokraba matungda ngasi shu asa nipana konba club tara tarukna semjaba COVID task force coordinating committee kakwa amadi thongju part 2 da leiba UPIC kono khongnang makhong da leiba community quarantine center da namairakpam chingkhaina hand washing stand sing yanthokre hairiba si makhatana miyam tin mafam singdasu COVID-19 laichatagi ngakthoknaba yanthoknaba pandam thamle Isa gi permanent account number haibadi PAN card tapiriba number sing adu lakliba June kuntra fawbugi manungda isa gi Aadhaar card ka link taunanaba income tax department gi maikai akan bo fam thanglakli masigi mamangda department asina chahi asigi March kuntra mathoi fawbugi manungda link tahonaba wafam thamkiba laikhrabani adumakpu coronavirus asina maram oiraga chatliba tha asigi haibadi June kuntra fawba sangdorakhibani karigumba hairiba numit asi fawbugi manungda link tahodrabadi penalty oina lupa lising ama kakpaga loinana makha tana link tawba yahalaroi haina income tax department gi maikai digi khanghalakli Haukiba pung kunmari haibadi ngasi ayuki pung mapan fawbada India gi anauba COVID-19 positive oiba miyoi lising yankai mathoiga chatruk humfutare thenglakibagi manungda miyoi lising amaga chahum kun mapan laina asina maram oiduna laikhidre hairiba laikhidraba mi masing asi tharaga hojik fawbada apunba positive oikhiba missing crore ahum lakh ama lising kunthra mariga chamri nifu manga sukhiba loinana laikhidaba mi gi masing lakh mari gi mayada laikhre nakalamada hoji active case masing lakh taruka lising tarani thoida hantarakpa thengnakhre Judo Masanada Manipur gi Susila Lingmabam bukhalakpa asida Lok Sabha gi MP Dr. R.K. Ranjan na Susila Lingmabam amadi Union Sports Minister Kiran Rijiju bu thagat phongdorakli R.K. Ranjan na social media da phongdorakpa warol amada state asigi sanaroi Susila Lingmabam na state asigi da natana leibak asigi mingchat porakpa oiresunu hairi panba yabadi Glasgow da English singani tara mari da pangthokpa Commonwealth Games da Susila na KG nifu nipan gi kanglupta silver medal ama phanglakhibani mahak handa pangthokiba World Judo Championship ta maithi Adumakpu Housing Point Chamapal Marifu Mapal Laiduna Asia gi judo gi lista tare chubam fam kalibini World Cup manguina India gi team warm up match amata sanadri aduna Board of Control of Cricket BCCI na England da hozik leiba India gi team ase warm up game sananaba England amadi Wales Cricket Board ta haijagadori England da leiba India gi team ase England amasung Wales ta handaki kalen tha asida test series manga sanagani BCCI gi secretary J Sahana Wales amasung England Cricket Board sing da warm up match sing asigi wari sagadori wafam ase BCCI gi makok thongba official sing nasu khangle Delhi da phongwa pauchi amana report tawbugi matung ina J Sahana ECB amasung masigi Chief Executive Officer Tom Harrison ga wari sanaragani aduga test series manga sanadringaida yamdrabada warm up games ani sananaba khanagadori